aduna sai hoji manipur ge MLA se Japan de gi lakpra China de gi lakpra Korea de lakpra Negro de lakpra Africa akhoi khangdre adu lepa ga sigi mi oire di hayang mak phaminaro adu asigi lepa ki issue sidi asigi mi sing decision lawro sidi lanto hon gnu se asi Dimapur su Kohima su lanto hon gnu Assam su lanto hon gnu go within the 22,327 kilometer sigi manungda solution du loisalo hoji government semba sendabdu na toan ama thamse adobu asengba leader oibal le taradi leibak hek Iran thoppa kanda ekhoina MLA mayam punchalo ina ekhoi lawe bako masi government semba ngamdaba punsanba ngamdaba gi mahine sena haibada ko kanada chaiga hairaga asparjana akhoina center ne haigani aba sena haibada MLA kariba mayam se punna chatpa ngamdaba lebaki issue leina lebaki issue kange haidana politics sana khiba politicize tawna khiba lebaki issue lan asik konba kanda mi shiba matam sida this place the IDP the mayam kaptana ima sing event ji leiba kanda masi hana lebaki issue se kok se lebak se hana kanse haibagi wakhalom da tawda bida sum politicize tawna politics tawna leiba mayam yauri party gi ada gi haina ko ai opposition oibne na wangang da biade chaida biade haibasu yauri aba kharana mantri mando phangdabdegi kharana ai adu phangdabi noaidabdegi tawan na yauri aba sonda mu khara oiriba oiriba mantri mando da phamba singna so mayam gi ne haira khalaga loina platform se piba ngamdaba ko adu ma oijasnu adu ai gi ne haibaki lomda akhoi madu da lila tawnaraga leinare drama tawnaraga ijan ko adu na hojiki chahi ani shure PR lakhre hoji PR manungda moi karisu tobu ngamdre aduga ngasai first round da high krabnen ai hining de system du laibnen aduna government semge hairade hoji MLA kunthra ma thoina ko kunthra na punba kanda hoji so hayamak so decision ama lobu kanda government semba yabagi lambi di lei hajariba adubu tawpham thokpudu moi tawde aba moina tawpham thokpudu tawdraga public ta sum blame piraga leigadabra isan masi question je yamna chawe bako adu na ngasai aina haibisini yamna hainingde system du leye adu bo system du khangdaba male aduga ngasai aina khunaima sigi khungi lehaw lepak asigi miyama oiraga mapanda depend tawraga mapanda decision du lawgani makhoina lawgadabni khotan leikhra tarade adude migi ashoiba nate akhoi gi ashoiba ne yes ichangi imungda brother ga sister ga nangi imungda problem thokpudubo nangi machi manau leiriba phajana tana minaga loisange haidadana aiga khangnadaba yamna labna leiba amada aingonda lar oja aigoi imung problem thokre masinna loisanbiyo haibi yabra haibneda ha yaroi yade aba adu khangada aduna hojik MLA oiriba mi se necro yobrone UK digi lakpa Chinese ki mi yauri jaro Japan ge yauri yaude Manipur gi bacha khang natro Naga oisunu maite oisunu pangan oisunu Manipur gi bacha natro adu erdi kari gi no table ama da phabi naraga nomada hayeng hanchik da settle toba solution ama purak pa ya haibne ijan chit tawde aba che hairaga kamale ta hayaba go mi di world hoji lan toriba America na India ga kaino khuthokni haibdo akhoi Donald Trump na ada lerega ahing amada minute manga tarada dum loisalena 65 thamena ko all da adu tawne dum ahing amada decision laweba hoji Manipur gi leriba phifam se yamna sathi khraba mafam se da matam sida MLA singsina amanga na chakadaba matam nate haibne da oja aina hairi se chawning gi yaure aba hayangma kadai noma city convention ra Imphal te loina MLA kunthra manga do tara hampudu lakpio ba lakraga akhoi kari tawsira decision amaloro adu decision du tawdaba yade na mullo chalo yanina moina decision lobudo ada center na yaro habsu leite adu mudi leite tokhai taraga leire aduga tokhai group to na kari na hai Delhi gi khutale Delhi da adu Delhi gi khutale banate mana wakaliba China haibado Delhi na nate Delhi na amisana aina puro na aina government sembigene no chief minister to aina khanbigene so haide aba hairoi aba haiso hairoi ado moina chalaga akhoi da chief minister am khanbiyo akhoi da chief minister am khanbiyo chai tare khuntak pa gi go adugi matam adugi style se manarakre aba akhoi na tori base go aduna Manipur akhoi indigenous people mayam na khangada badi naga su maitei su akhoi maitei pangal su yamna marinching leipa British na paling eti ki British da lan tawra khraba adung ba
state ne adungba jati ne adungba indigenous people ne masi kauroi da bani ko adugi ne pona hojiki akoina observe tori ba ko rani kaidilung ko aduga hojiki amado ai hojik kaukre mayam akoi gi thauba singkaya ha mayam tawdana British ta lan tawdana khodana naga mayam tawdana iki da na tawrari bisibu arai ba thabaro adui matung ne India na paling makhanda amuk India na losan matamda akoi naga hojik phawba struggle tawraga khana chaina kapna dana tawna dana hojik akoi ningkhan tan akoi India makhata leiroi haina tawri ba natro adu kumba gi idung sidi chendara bra ko adu ngasai hojik Manipur gi MLA se Japan di lakpura, China di lakpura, Korea di lakpura, Negro di lakpura, Africa akwai khangdre. Ado lepa ka sigi mi waira di hayang mak phaminaro. Ado asigi lepa ki issue sidi asigi mi singna decision lawro. Okay. Okay. Sidi lanto hon gunu. Se asi Dimapur su Kohima su lanto hon gunu, Assam su lanto hon gunu ko within the 22,327 kilometer. Sigi manungda solution do loisalo oza sangkasar da lakchigi oza na soji mak thambi khre khoi gi Manipur gi lairiba khoi representatives sing khoi leaders sing sina khoi gi center da khoi gi kanna khoi gi lairiba situations da khoi popular government ama yamna mathau tare duna same da ba sugya yadre habigi same ge habigi pressure pi bangamba khoi gi leaders sing sa mata leibagi mami udaba khoi gi somna kanda khoi local media channels sing da de duma khoi unity oraga le yamna thuna sema aga ni center na khoi same na bagi thabak pai khali habigi pote mak thamba tabak oina uthora bra habadi uthorak taba masigi manungda khoigi unit home minister da thamki wafam sing sigi matang su aza hemantana su thambi gre adu itaragadi lairiba crisis se hana resolve tona ba hona bra su hona daba popular government ama hona bra su hona daba another 6 month ki process ru lama mu lak taragadi khoigi Manipur se karamba situation da lakani habe question sin hojik le bis aza kamai thamini ichan hojiki Manipur gi lairiba Pipam aduga hujik government semgadra semoidra aduga kadongwe anobo government lakadra haibase akhoi ki se haibada yamna lure aduga nainabada so adu mangai haiba ya daba potse lakre haibase khoina pitribi da hingbaje aduga India da akhoi kainama oina leibai se magi system amakhak lei system do the loina chanari bani adoga rules and regulation haibale ek haibale ko punamaka si leibane na madugi area do da madugi jurisdiction do da akoina potu neina ba kanda loina thokani waripu akoi constitution of India lai advocate lawyers ina madugi area da neina raga punamak to wayalaga natraga case to tauraga madumaina solution to thiraga chatpa lakpa khakta neba sumaina political crisis ki su constitution of India na piba aduga saigi state ki rules and regulation ko aduga democracy le bakta mayam gi chuna bada loina layeba 10 sexual 11 12 Manipur Legislative Assembly adu da loina yauriba pot ne da aduga constitution da su sigi matang da adum Fajana government se kamaina semgani government se kamaina tawgani karama matamda PR thamgani article 356 ina karino 5 sina karino ko haiba mayam article 3 na karino aribu 19 na karino haiba kumba mayam se tongan pa article 42 da karino haiba potse masidi akoina sida yamna matugi hairaga nainaraga kaino su mathau ta daba ado yamna simple way da yamna simple way ba poda ma da yeng ba kanda masidi article do parasu padrasu akhoi gi type mi gi logic da akhoi gi karino da practically reality da khangla pa haib tare Manipur da lairi ba ponamak khabar pa ba haib mayam radio ta ba haib mayam chahi kaya de gi government se leirakra bane hanta khaktana government se ahan banate PR thambasu hanta kan ahang banate mamang da PR mayam thangkhre ko aduga sikimba political party split tawraga nauna government semba mayam su leikhre oja rishanga oja nipamcha matamda oja nipamcha na speaker oirami oja rishanga sem oirami adu kem tawraga split tawraga mana kem tawraga speaker na overtake tawraga dum Manipur state people kariaba MSPT haina ama form tawraga state party haina congress party haina ko semlaga Adam Chief Minister oiki ebo. Ojara tha binon oiki tha ahum phade
Tahumda, Duma, Muka, Atopona Wakiko. So, my Oja Rishangi Matamdasu, Dorendro, Namu, Mano, Weba, Dumina, Mayam Taunayako, the same party the name. Ado Mukman, the deputy chief minister, Weba, finance Taunadana. See, Aquina Angang wearing a decade to Chakalakpada, Ngasai Constitution Papa part of Duna Toana Tamseba, Adobo. Chanariba, Siki, reality da, Togliba, practically Topada, Mayam no Ueva. Aduna, Karamba Matam the resign Togani, Karigitama government Kaiba, Karigitamak PR Lakpa, Karigitamakta, government Anova Shemgadaba, Karigitamakta Adutoba Hibase, Tokdana, Maharashtra, Goa, the Atotopa, the Mayam, like Rabopotne, Hajariba. Aduna Masidi. Hoji Manipur ki sidi kadongai mangal phaugadabano kadongai lenga semgadabano haibase aina haibe yade haibase masi system gi wangmada rule gi wangmada chakhre hoji political party ni haina di leba constitution ni haina di thamlaba adubo constitution da chatpra airaga madu gi wangmada chapanena hoji aina government kadongai semgadabra haibase haibe yadre haibase sengna system aduda akhagi Constitution to the Chat Pataradi, government to the Shembayare Hava. Yes. Shembayare, Hayanji Hanjiki Tadasu Shembayare, go. Adoga, Sumaina Topasu Yare, or Shemlaro Hiraga, Dizop Totopasu Yare, go. Adobo, Jeki, Akas Popodi, Adum Matampiri Basida, Tataruk, Paraneva, Tataruk, PR Papa Habise, Yamna Sangra Potne, why Karibumba, exceptional case the Henna Taba Yamna Quina. Thambakibale Jammu in Kashmir adugi di akoina sida pandam example toba yararoi ado atopa lepak da state da do Manipur da yamna PR kuina thamba haibase sum thataru haibase sangrabneba ado maina hojiki se government se party su mut khrabsuna taba kai khrabsuna tariba khagi animated suspension thamle haraga government Shemgani na dum labor. Aduga government say Shemgada mi singduna Akoi Gikuta late, hide dum hiraga lakpa. Shimayam na media the Kangla, I hibernate go. I hibernate, Sajina Banate, Moy Masana Ponto Padoni. Adu di government Shemgada Akoi Gikuta late, hire day, Hojika don't Shemgada Bono Akoi Hibi Adrem. Aduga Shemgadra. Shemloidra Hibisu Akoi Hibi Adrem. Adu rule the system the hire day, Shembaya government. Go, Hoi government Shembayaba, Aduda, Potu Yamlubus, Aduda Chatreba Ichan, Akogi Shoibiseko, Aduda Chatreba, Dona. Shembaya is a absolute majority Pum Libaneva, BJP go. Absolute majority Pum Duda, Mahoi within the party, the crisis lay Rampaya, Aduka Nasagi within the party, the leadership key, crisis lay Bia. Adudi, Moi Partina, Koraga, Moi Kangadavane, majority in Nagatavane, Moi Manunga, CLP leader ama Kangadavane, CLP leader Kanbase, Ani Ahum Moirasu, Adumaina Akwagi, vote cannot on a bombatumda, MLA, Contramari Manunda, Contraduda, Wariniko, Aduna Kangat Baduna CLP, Oigatabaneva, Shigi, code seal layaba, Shigi process, procedure layaba, Shigi system layaba. The logic problem the BJP Gimanunda 37 MLA 37 sida CLP leader ama khangada banebo aduda candidate ani thokera ahum thokera problem na te aba moi tawroba adu sigi poche khanglak te aba ase khanglak deki government se semba ngamde ase khangradi madu khangraba CLP gi leader tu na ai government semlani haina claim tawbe ya hojik se go governor da or adu maina khandra so kem tawnaraga mayamna akhoi chief minister ma oiba pame haina na MLA kun na petition thousand laga claim governor da toba ya heba or leader oiga da badu na ai ngon da support line lere ai government shemlani haina high kanda ai adu di liberal laita bride governor na emergency ama house ama kauraga adu da floor da test toba so mu ya ya ko maramdi party ama khan nate hoji NPP lairi BJP lairi akhoi gi Congress su lairi akhoi gi Janata Yul su atotop NPF su lairi ba pot ni haba aduna sidi floor the test of hum thoya ba me ki di adu resign tawgani haiduna akhoi gi former duna tawkhre resign het talo kanda nongala kanda madu ki party ki adumaina leader ama khanga da bane ba adu khan ki de ba adu hoji khan ki dribni na hoji former kaino so dum kaino wari adu hoji moi manungda kanana center gi leader du oi CLP gi leader oi ga dara haibe se leite hoji congress the day
atop opposition da de same order so karing ba moina lar de haibi ki loina layaba angal ibobina selfie gi leader ne dibudi phob da leba sidi loina channa bane ba rule ge ko kai no ma niom ma da adu BJP gi resign tawkhre former CM do adu erdi nongal kanda leader to khanga da bane haijari ba asini akhoi gi system da chatrap ne na ai khoina hojik government ga dong sem ga da bano haibase ai gi damak da haiga da bayam lure ai smaina first round da thamge okay hazike leriba kogi BJP manungi akogi leader gi crisis ase khoina mamang da sudum thingnar ga sula bani kogi chief minister hana chief minister ramba kogi Sri Nongtomba Biren se makoi mak yaning da bagi matang da kogi mak silbiu habigi pota koi center da taksalam bagi pota koi na thingna ki basulare bani print media sing da koi na thingna ki basulare bani but leader gi crisis ki matang da kogi koi jo bada koi state president na phone do ki bada kogi political koi party manung da kogi crisis kay mas amata class talk pas amata leite habigi port am kasute na unity oraga lei habigi port am kasu thami but hozik lei base kogi leader crisis hoi taraga di kogi bani adubu thoi ba crisis gi kogi main reason kogi maroi ba maram sidi karino habida kogi hozik for the contradictory statement sin dum phongdo kasu lei bani adu itaraga di kogi oza na so habiram ba kogi afaba luching ba kogi center ga mukna bangam ga da ba habai pose manipur gi lei ba representative sing sida yaw gi mami ama ta da ba taraga di koi president suru se dum asai oza na so habi ki ba dum makha satana makha tana chatharaga leibagi potse oigadori bra kamai thamini oza chan like box se like ak se mi mapan de ki lar ka to banate akhoi gi lepak ni akhoi gi lengak ni akhoi gi mi ni akhoi gi lon ngang bane ko aduna party du di ato to pa gi oibe ai mayam gi oibe ai adu di khoi gi India da lejabagi magi system ama channa Bamada any party da mana kaino tawraga ka bawa ne ba kari ba mi do MLA oiri ba mi du di aina haija ningbadi Manipur da chawjaba Manipur gi kaino mi ne ba ko aduda maduda khoi yamna chawna naina ba ya ba pot amakhak lei ba ko aduga aduda phap ta dana phap taraga akhoi politics se tawgada ba ne ba aduna hojik tawriba Hairiba mayam se ngasai na pankre I repeat tawning dre first round da ko yamna lu ba se ai na tawgada ba thabak ai ithau mathau karino haibadu yamna mayek senga sonda system ama rule ama laya ba adugi makhada ai thabak tawjagni haidana o taking lawri bane ba aduga MLA amagi area na karino mathau na karino haiba pochu lairi ba Punamak tu Kanglaga, Prajagi, Mayamgi, Lebaki, Sheba Toge, and Torakpani. Yes. Prajagi, Lebaki, Hibane, Aigi, Kentargi, Aigi, Atugi, Partiki, Sheba Toge, and Topanati. Partiki, Sheba Togni, and Topo Eradi, other than very sorry. Go, Party do the political system Amada, Mana. Prajagi Sheba Tawaya Ningai Lambia Mahutpada, Machaka do Changa Vaya, the Biki Machaka do the through the Lapo Neva. Go Adana Tawgada Base I coin a leader Weba, Aduka politics, and Kaino Weba Highway City. Aigi Lepaki history Pazana Kangbatai. Aigi Lepaki Maram se Pazana Koi Kangbatai. Aigi Paraja Aigi Lepaki state ki mi singi mihun pal se ko aikoi pajana khangbatai aduga aikoi ki cultural identity punamak se akoi khangba mathau tai aduga aikoi ki social and economic ko ase khangbatai masigi area sida thawai yaudraba masigi area da aikoi na phajana naina daraba phap taraga madugumba leader oidaba tarade samaina mayam thoki gani aduna praja na so Asoiba Malay. JCP Kra Pyraga, Tika, Kora Nala, Kotpa to the Heta, MLA Wensen, don't wear My MLA wear so my Wakanda Tika, kind of GCP Nala Kopu, Wakanda Dum Lere. A single one they cause it. Aluga, me Krana, More Digi, both Putotan, the Yondan, the Garba, the way and the Pasayam Paya, and the Ma, Quay Kendergi, MLA Wensen, the higher. My MLA Kara, so MLA Kavamatam, the MLA. Duka Tokre, Mangasai, Moredi, Pot Putok and the Tika Topudo, Madu Wakanda Dum Lere. The side the hyper Mamangi point Mayam the Gokre.
우 카르바 타오드나 파샤 크라 파이드나 좀 타오르다 우 카르바 타오에는 MLA 오헬레세 했다 하이레 세크리노 보고 시 하나 좀 톡들이 퍼부디 톡버시 톡 호지기 레리세 아둠 톡그니 아바시 머니푸르 샤이 셈베 야키로 봐 팩터디 시디기니 아바 루트 코스티코 아도나 호지 칸나 하이라수 ngang 코 칸나로이 마사이나 하이레 레파키 미 오이바 따라 레파키 루칭바 오이라디 레파키 history khangba tai lepa ki identity khanba tai lepa ki mi singi mi hun khanba tai madu khangba ngamda ba singdi leader oi bi gnu chena haibada masana su surrender tawjaro aduna ngasai aina haibadu naina ga da ba se ichana puthori ba topic ngasinga na riba se phabdi am phayab ko adu masigi level da naina ga da ba se akhoi oina ikai salla ya ba ikai ra ya ba chena haibada akhoi oina ikai ra ya ba 마기 미기 시스템 아마 레저버 포투데 아이나 투카이비수 야데 아두가 아이나 하이나 하이라가 수 야 아이나 동닝에나 도부 야데 봐 아두가 사이나 하이저버도 아두나 호직 한닥시 셈방암라디 파레고 그리고 뭐 셈방암다라디 이천 와야암나 라키그니 와야암나 토크니고 아두가 호직 오이리바 MLA 싱게 담막다 라이박 야암나 티보 오이그니 오이 모이 미로이나 파타반나테 아파버 그야 야우리 떠닝버 그야 야우리 고 강더버 나테 강버 마얌디 야우리 아코이나 로이나 먹더 훈버 나테 아두부 라이박 티바 하이가더라 호직 라 카이노시다 줄라이 시다 아거스기 13 마만 시다 셈더라 버고 아이나 하이리시니 MLA 오이리버 마얌세 과이디기 라이박 티바 따사 따바 동모 오이럭거니 모이더고 오이럭거니 아두가 모이기 마탁다 마얌나 ngang lambi pot item mayam thong yamna laikhreba moi mathakta highway aba mafam yamna laikhreba ko adudegi lanse hek hobada akhoina kari hai hoji government semba sendabdu na tonga nama thamse adubu asengba leader oibal le taradi leibak hek iran thoppa kanda akhoina MLA mayam punchalo ina akhoi laweba ko masi government semba ngamdaba punsanba ngamdabagi mahine sena haibada ko kanada chaiga hairaga asparjana akoina center ne haigani aba sena haibada MLA kariba mayam se punna chatpa ngamdaba lebaki issue leina lebaki issue kange haidana politics sana khiba politicize tawna khiba lebaki issue lan asek konba kanda mi shiba matam sida displaced the IDP the mayam kaptana imaging event ji leiba kanda masi hana lebaki issue se kok se lebak se hana kanse haibagi wakhalom da tawda bida sum politicize tawna politics tawna leiba mayam yauri party gi ada gi haina ko ai opposition oibine na wangang da biyade chaida biyade haibasu yauri ba kharana mantri mando phangdabdegi kharana ai adu phangdabi noaidabdegi toan yauri ba sonda mu khara oiriba oiriba mantri mando da phambasing na so mayam gi ne haira khalaga loina platform se piba ngamdaba ko adu ma oijasnu adu ai gi ne haibaki lomda akhoi madu da lila tawnaraga leinare drama tawnaraga ijan ko adu na hojiki chahi ani shure PR lakre hoji PR manungda moi karisu tobu ngamdare aduga ngasai first round da high grabnen ai hining de system du laibnen aduna government semge hairade hoji MLA kunthra ma thoina ko kunthra na punba kanda hoji so higher makso decision ama lobu kanda government semba yabagi lambi di lei hajari ba okay adubu tawpham thokpudu moi tawde ba moina tawpham thokpudu tawdaraga public da sum blame piraga leigadabra ichan masi question je yamna chawe bako adu na ngasai aina haibisini yamna hainingde system du leye adu bo system du khangda ba male adu ga ngasai gi aina khunai ma sigi khungi lehaw lepak asigi miyama oiraga mapanda depend tawraga mapanda decision du logani makhoina logadabni khotan leikhra tarade adu de mi gi ashoibana te akhoi gi ashoibane yes ichangi imungda brother ga sister ga nangi imungda problem thokpudu bo nangi machi manau leiri ba phajana tana minaga loisange haidadana aiga khangna da yamna labna leiba amada aingon lar oja aigoi imung problem thokre masina na loisan biyo haibi yabra haibne da ha yaroi yade ba adu khangda aduna hojik MLA oiriba mi se necro yobro ne UK digi lakpa Chinese ki mi yori jaro Japan ge yori yode Manipur gi bacha khang na tro Nagawa isunu maite wa isunu pangan wa isunu Manipur gi bacha na tro adu ri kari gi no table ama da phabi na ga no ma da hayeng hanchik da settle to ba solution ama purak pa ya haibne ijan chit to de ba che haire ga kamale ta haya ba go
미디 월드 호지 란토리바 아메리카 나 인디아가 가이노 쿠토크니 하이도 아코이 도널드 트럼프 아들 레가 아힝 아마다 미닛 마가 따라다 좀 로이살레나 시스파이 탐메나 고 월드 아두 타오네 좀 아힝 아마다 디시션 로에바 호지 머니푸르기 레리바 피펌시 야마 사티 크라바 마펌시다 마탐시다 MLA 싱신다 amanga 작가다보 마탐 나티 하이브니다 자 아이나 하이리세 선닝거기 야오레바 하영마 그다이 노마 시티 컨벤션라 임파우테 로이네 MLA 군트라 망아도 따라 함푸도 락비오바 락르가 아코이 그리 또시라 디시션 넘로로 아도 디시션도 또도베야 되는 물로 절로 야니나 뭐이네 디시션 로부도 아더 센터나 야로 합수 레이테 아두 무딜 레이테 똑하이 따라가 레레 아두가 똑하이 그룹도 그룹도 그리 하이 에 델리기 쿠텔레 델리도 아두디 델리기 쿠텔레 버나테 마노 와컬리바 사이나 하이브도 델리나 나테 델리나 아미사나 아이나 프로나 아이나 거먼 셴비게네 노이 치 미니스터도 아이나 칸비게네 쇼 하이디야 하이로에 하이쇼 하이로에 아두 모이나 절러가 아코이다 치 미니스터 아무 칸비요 아코이다 치 미니스터 아무 칸비요 저희들의 군탁버기고 아두기 마탐 아두기 스타일이 만나라 그래봐 아코이나 떠리버세고 아두나 Manipur, akwai indigenous people mayamna khanggadabadi Naga su Meitei su akwai Meitei Pangal su yamna marinjing leiba British na palingai gi British da lan tawrakraba adungba state ne adungba jati ne adungba indigenous people ne masi kauroi da bani ko adugi ne pona hojeki akwai na observe tawriba ko Rani Kaidilung ko aduga hojeki amado ai hojik kaukre mayam akwai gi athauba singkaya ha mayam tawdana British da lan tawdana khodana Naga mayam tawdana ikidadana tawraribasibu araiba thabaro adui matungna India na paling makhanda amuk India na lawsan matamda akhoi Naga hojik phawbada struggle tawraga khana chaina kapna dana tawna dana hojik akhoi ningkhan akhoi India makhata leiroi haina tawriba natro adugumba gi idung sidi chendarabra ko aduna ngasai hojik Manipur gi MLA se Japan di lakpura, China di lakpura, Korea di lakpura, Negro di lakpura, Africa akwai khangdre. Ado lepaga sigi mi wairadi hayang mak phaminaro. Ado asigi lepagi issue sidi asigi mi singna decision lawro. Okay. Okay. Sidi lanto hangunu. Se asi Dimapur su Kohima su lanto hangunu, Assam su lanto hangunu go within the 22,327 kilometer. Sigi manungda solution to loisalo audition to lawro. Aismain thamninge. Okay, am phazan thamikre oja khigi leiba khigi MLA okoi homfu okoi den ma khoi kugi khaidok taraga so koi lehoriba siksina khigi amma toire punsala kanda collective fiber decision ama khak lora kanda khigi central ga mukna base koi tangai mang phadabaduni koi makoina unity oina lera kanda khoi kana na mukoi da haidi ke haini khoi moina tauge khaliba thabak tu da khoi gi maithila pirak na ba khoi gi yelak pangam ga da ke habi potuni ai